Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Manipuri ki tongan ba mafam singda security force na thibu humbagi thabak sathabada yamlaba khuzukholai sing phagale security force na Imphal East amasung West agi aine thingkraba lalolup ani gi mioi ani ngarang phare amasung Rashtrapati Draupadi Murmu na ngarang Lisbon da Portugal gi Rashtrapati gi wari sanakre hiram kayada tengbang pinaba haina yanakre Security force na Manipur gi tongan ba mafam singda thibu humbagi thabak sathabada yamlaba khusukholai sing phagale Manipur police ki control room na thokpa cherola mana hai Surasanpur jilla gi Loilam Kot amasung Nalon village gi manung chana leiba Thangjing Hills ta thibu humbagi thabak sathabada AK-47 rifle ama magazine ama 12 bore gi SBBL nongmayama 303 rifle ani magazine ama phut nipan sangba rocket manga helmet ani bulletproof jacket manga hand grenade ama mortar bomb manga AK gi kapa yari ba maru mari 303 rifle gi kapa yari ba maru ani wireless set ama phangle Imphal East jilla gi kaira wangkhem amasung masigi akoiba ngarian chingkhong gi mafam singda thibu humbagi thabuk sathabada 303 LMG ama magazine ama 303 gi sniper rifle ama magazine ama 7.62 gi SLR ama magazine ani 12 bore gi single barrel gi nongmayama magazine yauba 9mm pistol ani LMG carbine gi magazine manga insas LMG magazine ama hand grenade ahum pokhaiba ya bapolam mari 7.62 gi kapa yari bamaru yankhai manga 303 rifle gi kapa yari bamaru kuthra mapan 9mm gi kapa yari bamaru manga .32 gi maru ani tear smoke grenade mari tear gas gun ama bulletproof jacket nipan phangle Kangpokpi jilla gi en bolsang amasung 0 point ta thibu humbagi thabu sathabada 5.56 ki insas rifle ama magazine ama .22 gi pistol ama magazine ani bolt action rifle ama projectile launcher ama mortar bomb taramanga phangle Amaromda security force na Imphal East jilla gi Irilbung police station konba kairau wangkhem aine thingkraba lalhulup pripaki mioi ama ngarang phare Atoba thodok amadana Imphal West jilla gi Singjamai police station konba Singjami makha khongnang phaidek pidagi aine thingkraba lalholup UPPK gi mioi amasu phare mahak miyam lanai mahi tampam sangamasung kole singdagi namduna sel khaibada chenaba misakni hairi mangondagi saka ani panba gari ama mobile phone ama lokhale National Highway 2 Imphal Dimapur lambi mati National Highway kuthra taret Imphal Jiribam lambi da security gi akan bangak sel thorang galwenina pot puba gari mathang sinna sahum yankhai mari amasung sani kun mari Imphal da pusilakre District Administration Senapatina Jilla adugi Taphou Liangmai digi Rikhumai Taphou area da National Highway 2 gi lambi mapanda ain kaina yum kai sajalamasing ngarang takthokre lambi mapanda meter tarana kon mafam singda ain kaina sajalamasing takthopagi thabag adu ngarang sathakebani mafam aduda ain kaina sajalamasing masa na sidok janaba hanana khangan ki balaikrabani Manipur State Power Company Employees Association na company asida makhata na kathopaga loinina mathau pangthokigani hairi association na thokpa cherola madai company asigi karmachari singi phapam thokpa kanaba sing ningthina phangli karmachari singi promotion amasung atai khutong chaba kaya phangma ngamdre haina media da phongdokibu wafam association na yaningde hairi Sustainable Agriculture for Livelihood Development Haibi Hiramda Numit Humni Sathagadaba Workshop ama Lamphel Park Imphal leba ICAR Manipur Center gi Loktak Farmers Hostel da ngarang degi hokre ICAR Manipur Center amadi Kokomi Farmers Wing na senduna pangtok bathor madu da wangang ki basingna mahusagi khalda ahongba kaya lakpana maram moiraga law singuda sauna akai be piri masidigi ngakthongna ba ekhoi pumno pangna lambi ama semduna honami na batangai phati haina phongdong nakhi hayang phawba sathagada ba workshop asida tongan ba mafam singdigi lakpa lomi kaya na saruk yari Surasanpur jilla da rabies laina sandoragli hairi batu yanglaga miyamna ka hena mi pai bidana ba Raizagi Directorate of Veterinary and Animal Husbandry Services na appeal tawri hiramasiga mari lenena Imphal gi sangjang thongda leiba Farmers Training Hall da Directorate asigi director na sabapati oiduna mifam mangarang pangthoki miyamna rabies laina dagi ngakthokna ba mangjongna na hui singda tika thadokna ba mifam aduna appeal tawri tabiriba pawasi Akashbani Imphal dagini
राष्ट्रपति द्रौपदी मुर्मुना ngarang Lisbonda Portugal gi राष्ट्रपति ge wari sanakre wari sanabaduda राष्ट्रपति na Bharat amasung Portugal leibak ani gi mari hena mari asi yamna ऐतिहासिक oiba mari amani haina singthaki wari sanaba loriba matungda राष्ट्रपति ani na puna thokpa cherol amada hai leibak ani na lalol itik amasung sel thumgi phibam hena phaganaba amaga tengbang pinanaba yanakhi tengbang pinagadori bahiram singi manungda lalol itik renewable energy green hydrogen IT startup amadi atai hiram kaya yauri masigi mathakta leibak anina tourism shiksha amadi atai lam kaya da tengbang pinaba haina suyanaki राष्ट्रपति मुर्मुन hai leibak anina hiram kaya da tengbang pinanabu wari sanaba adu tasengna mai pakba amani Portugal राज्य के राष्ट्रपति महोदय मार्सेलो रेबेलो डिसूजा विशिष्ट गवर्नमेंट अतिथि देवी और सोजा महोदय राष्ट्रपति मार्सेलो रेबेलो डिसूजा द्वारा दिए गए निमंत्रण को स्वीकार कर पोर्तुगाल के अपनी पहली राज्य की यात्रा में लिस्बन के इस खूबसूरत शहर में उपस्थित होना मेरे लिए सम्मान और सौभाग्य की बात है। मैं महामहिम राष्ट्रपति और पुर्तगाली गणराज्य की सरकार को मेरी और मेरी प्रतिनिधिमंडल के हार्दिक स्वागत और शानदार आतिथ्य के लिए धन्यवाद देती हूँ। leibak asida lalol itik masa tawbasingda lupa lakh 10 phawbagi santhang pithanaba ing kumcha lising ani 15 da hawdokhiba pradhan mantri mudra yojana gi makha da hawsik phawbada lupa koti lakh 39 gi sanpham loan oina pithakre loan pithariba sanpham singdi shisu loan da lupa lising yankhai kishor loan gi oina lupa lakh 5 phawbaduga tarun loan da lupa lakh 10 phawbani pradhan mantri mudra yojana hawdokhiba ngasi sahi 10 mapung phare Department of Financial Services ki paun hai pithak raba loan sing manungda sa da humphuni pan lomdi nupi sing na phangle masina masala masabu thabak pisabada hena khudong sahale Myanmar da handak yuar habada amangata thoki badugi yanglaga Bharat na tengbang pibigi thabak makata na sathari makata na tengbang pithana bagi damak Myanmar da leba Bharat embassy gi ambassador Abe Thakurna Myanmar gi upa pradhan mantri Tin Ong Sang amadi marilene ba mantri singa nepi tauda ngarang wari sanakre Operation Brahma gi makhada tengbang gi polem singa du makata na pithana bakhaneki Sri Thakurna Myanmar gi pin manada leiba kali aman laising da satuna mafam adu da leiba Bharat masa singa su unekhi ngasi phongba pause singi maroiba pausing da ma hojik Khangembam James leire James Thagachari Dwijamani petrol da lupa 32 diesel liter da tara sakthong gas tana lupa yankhai lebak sinba thungna hengat khre haina naharol gi thodang da headline tawduna phongli Manipur da su mafam kya da World Health Day gi thoram pangthok khre haina sana lebak ki anchor kalam da phongli Revis thengnana ba thabak lokhat le haiba veterinary director gi wafam Churchanpur da hui lising mariga chamri hena revis vaccine kapthokre haina pongnafam gi pauche da headline tawduna phongli Delhi gi mifam ahan ba khongthang ni haina Fox ki president na phongdokhi ba wafam ama Sangai Express Manipuri edition da ahan ba headline tawduna phongli Environment and Climate Change ki directorate na ukrulda natural spring lok ising yokhat pagi thabak mai pakna changsili haiba pau ama People's Chronicle da maruiba pau ina phongli jiribam gi damak chatkhiba home guard kun mathoi convoy yaudrabadi chatpa ngamdana lamakhang da ahing lekre haiba pau ama huyenlan pau gi ahanba headline tawnu phongli jiribam tamna heroin number 4 gram chahum hena puramba nupi ani police na phabagi pau ama Imphal Free Press da headline tawduna phongli census lising ani amagi report ta delimitation tawba yaroi committee haina Ichel Express ta maruiba pau ina phongli your ha khibagi awaba mayuk nariba Myanmar da khundariba maitai singna tengbang bibinaba haijarakli haiba pau ama Sangai Express English edition da maruiba pau ina phongli wakfa bill pass to khibagi mayuk ta lilong de irang thokre haibagi pau Manipur Mail da headline tawduna phongli Hills Hornbill Express ta Senapati jila gi mafam kaya da District Administration na lam khopchi lamba sing takthokibagi pau ama headline tawduna phongli UNC ansam amadi NWU na Laimakhong Army Cantonment manakta leiba khonsa khulgi khunja sing da chathakiba mathong huktabagi thawongbu kanna yaningdaba phondorakli haiba pau ama Ganfiu Mail da maruiba pau ina phongli Tamenglong Times ta BJP State Minority Wing gi Chief Askar Ali gi yum khoisaunarba lilongi miyamna mai thadok pagi pau ama headline tawduna phongli Dwijamani Thagasari James aroibada maroiba pawmuk
Manipuri ki tongan tongan ba mafam singda thi bohum ki thabak leptana sathari khuzu khulai ke amrum phagale security force na Imphal East amasung West gi aina thinkraba lalolub ani gi miyoi ani ngarang phare amasung Rashtrapati Draupadi Murmu na ngarang Lisbon da protocol gi Rashtrapati ge wari sanakre pauloi jare